ꯅꯨꯃꯤꯠꯇꯨꯅꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯦꯂꯩꯁꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯇꯝꯉꯥꯟꯕ ꯍꯣꯏꯔꯣꯝꯗ ꯉꯥ ꯇꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯄꯥ ꯑꯁꯤꯁꯨ꯫ ꯅꯨꯄꯤ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯋꯥꯖꯔꯕꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯑꯃꯗꯤ ꯇꯝꯉꯥꯟꯕꯗꯨ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯉꯥ ꯇꯝꯒꯗꯧꯕ ꯏꯅꯦꯗꯨ ꯃꯇꯥꯡ ꯆꯥꯅ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ꯫ ꯇꯝꯉꯥꯟꯕ ꯉꯔꯥꯡꯗꯒꯤ ꯃꯥꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯕ ꯋꯥꯐꯝ ꯑꯗꯨ ꯇꯞꯅ ꯆꯨꯟꯕꯥꯜ ꯊꯣꯡꯗ ꯍꯥꯏꯔꯛꯄ ꯍꯧꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗ ꯑꯌꯦꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯣꯟꯗꯨꯅ, "ꯃꯤꯂꯩ, ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯗꯤ ꯆꯠꯂꯅꯤ ꯁꯣꯏꯗꯅ"꯫ ꯋꯥꯍꯩ ꯑꯗꯨꯗ ꯃꯦꯂꯩꯁꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯃꯥꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯁꯨ, ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯗꯤ ꯈꯔ ꯈꯔ ꯆꯠꯂꯒ ꯏꯃꯥꯕꯨ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯅꯪ ꯅꯠꯇꯅ ꯆꯦꯛꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯦ꯫ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ"꯫ "ꯏꯅꯦꯒꯤꯕꯨ ꯀꯩꯅꯣ, ꯑꯩꯅ ꯀꯣꯛ ꯌꯦꯡꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯅꯪꯗ ꯑꯥꯗ ꯂꯩꯔꯒꯅꯦ ꯂꯝ ꯍꯦꯟꯒꯅꯨ꯫ ꯌꯨꯝꯗ ꯏꯅꯦꯅ ꯅꯪꯕꯨ ꯉꯥꯏꯍꯧꯏ꯫ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯉꯨ ꯉꯥꯟꯕ꯫ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯩ ꯀꯔꯤꯝꯇ ꯀꯥꯎꯗ꯭ꯔꯤ꯫ ꯅꯪꯒꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯒꯅꯤ꯫ ꯅꯪꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯌꯨ꯫ ꯑꯥꯗ ꯂꯩꯔꯒ ꯈꯠꯅ ꯆꯩꯅꯕ, ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯍꯥꯏꯒꯅꯨꯀꯣ"꯫ "ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ꯭ꯔꯣ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯂꯝ ꯍꯦꯟꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯈꯛ ꯍꯥꯏꯔꯤꯁꯤꯕꯣ"꯫ "ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ꯫ ꯂꯩꯐꯝ ꯂꯩꯐꯝꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯆꯦꯛꯁꯤꯟꯅꯕ ꯑꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯀꯅꯥꯅ ꯇꯦꯛꯈꯟꯅ ꯍꯥꯏꯔꯤꯅꯤ"꯫ "ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯅꯤ ꯃꯦꯂꯩ"꯫ ꯋꯥꯍꯩꯗꯨꯃ ꯅꯨꯄꯤ ꯃꯉꯣꯟꯗ ꯍꯪꯂꯒ ꯇꯝꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯞꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯊꯝꯂꯛꯏ꯫ ꯄꯤꯔꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯅꯤꯡꯅ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯦꯂꯩꯁꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯍꯪ ꯑꯗꯨꯗ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ꯫ ꯊꯣꯏꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯗꯦ꯫ "ꯅꯪꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯝꯉꯥꯟꯕ꯫ ꯄꯨꯟꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯇꯧꯕꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯔꯨꯞ ꯑꯃꯕꯨ ꯑꯩꯅ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ꯫ ꯏꯃꯥ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯤꯁꯦ ꯅꯪꯅꯤ ꯇꯝꯉꯥꯟꯕ"꯫ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯗꯦ, ꯑꯗꯨꯕꯨ ꯄꯤꯊꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨꯅ ꯄꯦꯟꯊꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯝꯉꯥꯟꯕ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯂꯨꯝꯅ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯦꯂꯩ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯀꯥꯏꯅꯗꯅ ꯂꯣꯏꯅꯕ ꯑꯣꯏꯁꯤꯀꯣ, ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ꯫ ꯁꯤꯒꯗꯧꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯗꯨꯅ ꯈꯠꯅꯕ ꯁꯥꯎꯅꯕ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ"꯫ "ꯍꯣꯏꯍꯦ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯔꯤꯁꯦ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯅꯤ, ꯀꯩꯗꯧꯅꯨꯡꯗ ꯇꯠꯄ ꯌꯥꯔꯣꯏ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯋꯥꯔꯧꯅꯕ ꯍꯥꯏꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯎꯕ ꯇꯥꯕꯅꯤꯗꯅ꯫ ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯗꯦ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏ ꯎꯗ꯭ꯔꯦ ꯀꯥꯏꯅꯒ ꯂꯝ ꯍꯦꯛ ꯍꯦꯜꯂꯝꯃꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ"꯫ "ꯍꯦꯜꯂꯣꯏꯃꯤ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯀꯣ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯕ ꯌꯥꯝ ꯀꯜꯂꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅ ꯇꯝꯕꯤꯒꯦꯕ ꯅꯪꯉꯣꯟꯗ"꯫ ꯃꯦꯂꯩꯁꯅ ꯇꯝꯉꯥꯟꯕ ꯃꯍꯥꯛꯀꯤ ꯋꯥꯗ ꯃꯈꯣꯜ ꯊꯣꯛꯅ ꯈꯖꯤꯛ ꯅꯣꯛꯏ, ꯑꯗꯨꯒ ꯇꯞꯅ, "ꯑꯩꯈꯣꯏ ꯏꯅꯝꯆꯥꯗꯒꯤ ꯑꯩꯁꯦ ꯃꯥꯒ ꯂꯣꯏꯅꯕꯗꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯈꯔ ꯂꯧꯕ ꯍꯧꯔꯕꯅꯤ꯫ ꯆꯤꯟꯒꯁꯦ ꯌꯥꯝ ꯀꯜꯂꯦꯕ꯫ ꯃꯤ ꯑꯃꯗ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯀꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ"꯫ "ꯅꯪꯁꯦ ꯆꯤꯟ ꯀꯜꯂꯦꯕ? ꯐꯩ ꯐꯩ, ꯅꯅꯝꯆꯥꯒ ꯑꯣꯟꯁꯤꯟꯅꯗꯅ ꯃꯁꯝ ꯐꯣꯏꯅꯗꯅ ꯍꯦꯛ ꯂꯩ꯫ ꯐꯅ ꯑꯗꯨꯝ ꯄꯛꯆꯅꯤꯅꯦ꯫ ꯑꯗꯨꯒ ꯈꯠꯅꯕ ꯂꯣꯏꯔꯒ ꯅꯇꯣꯝꯇ ꯑꯃꯨꯛ ꯀꯞꯄꯨ"꯫ ꯋꯥ ꯑꯗꯨꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ, "ꯌꯥꯔꯦ, ꯑꯩ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯅꯪꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯎꯁꯤꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ? ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪ"꯫
ꯑꯩꯁꯦ ꯏꯆꯤꯡ ꯌꯥꯝ ꯐꯠꯇꯕꯤ ꯑꯣꯏꯔꯕꯅꯤ ꯀꯤꯗꯕꯗꯧꯅꯨꯀꯣ ꯑꯗꯣ ꯌꯥꯔꯦꯁꯦ ꯋꯥꯊꯤꯁꯨ ꯉꯥꯡꯅ ꯂꯩꯔꯦ ꯅꯪꯕꯨ ꯆꯠꯅꯕ ꯐꯤ ꯅꯨꯡ ꯄꯣꯠꯆꯩ ꯀꯩꯀꯩ ꯂꯣꯏꯅ ꯌꯣꯝꯕ ꯂꯣꯏꯔꯕꯣ ꯑꯋꯥꯗꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯉꯔꯥꯡꯗꯒꯤ ꯏꯃꯥꯅ ꯂꯣꯏ ꯌꯣꯝꯃꯕꯅꯤ ꯑꯋꯥꯗꯄꯥꯗꯤ ꯑꯩ ꯇꯞꯅ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯆꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯧꯕ ꯂꯥꯛꯀꯗꯣꯏꯔꯣ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯅꯤ ꯅꯨꯡꯊꯤꯜꯋꯥꯏꯗ ꯆꯠꯀꯦꯅ ꯈꯜꯂꯤ ꯑꯩ ꯑꯗꯨꯝ ꯏꯇꯣꯝꯇ ꯆꯠꯂꯒꯦꯗ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯇꯥꯡ ꯑꯗꯨꯗ ꯉꯥ ꯌꯣꯟꯕꯤ ꯏꯅꯦ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ ꯇꯝꯉꯥꯟꯕꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯂꯩꯁꯅꯥ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯉꯁꯥꯏꯗꯒꯤ ꯎꯠꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯆꯠꯂꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯐꯝ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤꯗꯤ ꯇꯝꯉꯥꯟꯕ ꯅꯠꯇꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯐꯝ ꯂꯩꯇꯦ ꯏꯅꯦ ꯑꯗꯨꯅ ꯃꯦꯂꯩꯁꯅꯥꯗꯨꯒꯤ ꯍꯔꯥꯎꯗꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯇꯞꯅ ꯀꯔꯤꯅꯣꯅꯦ ꯃꯦꯂꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯇꯝꯉꯥꯟꯕꯒ ꯁꯥꯎꯅꯔꯤꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯏꯗꯨꯕꯨ ꯈꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯦꯂꯩꯁꯅꯥ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯅꯠꯇꯦ ꯏꯅꯦ ꯈꯠꯅꯗꯦ ꯃꯥꯗꯣ ꯍꯣꯔꯦꯟꯗꯒꯤ ꯆꯠꯂꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯑꯩꯁꯦ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯗꯨꯝ ꯂꯥꯛꯀꯗꯧꯕ ꯂꯩꯔꯕꯅꯤ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯐꯪꯂꯤꯁꯦ ꯐꯔꯕꯅꯤ ꯏꯅꯦꯗꯨꯒꯤ ꯋꯥ ꯑꯗꯨꯅ ꯄꯤꯛꯁꯜꯂꯝꯕ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯆꯥꯎꯊꯣꯛꯇꯨꯅ ꯋꯥꯈꯜ ꯑꯗꯨ ꯑꯃꯔꯣꯝꯗ ꯍꯨꯝꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯇꯝꯉꯥꯟꯕꯗꯨ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯄꯨꯋꯥꯡꯕꯗꯨ ꯆꯤꯡꯈꯩ ꯍꯣꯏꯗ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯂꯝꯃꯤ ꯆꯤꯡꯈꯩ ꯃꯍꯥꯛꯇꯤ ꯃꯇꯥꯎꯅ ꯉꯟꯅ ꯂꯥꯛꯄꯗꯨꯗ ꯏꯉꯛ ꯉꯛꯆꯩ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯂꯥꯛꯇꯕꯅꯤ ꯑꯗꯨꯅ ꯃꯃꯤꯠꯀꯗꯨ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯀꯩꯅꯣ ꯅꯪꯅ ꯑꯌꯨꯛꯁꯤ ꯇꯧꯔꯛꯏꯁꯤꯕꯣ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯀꯩꯁꯨ ꯆꯠꯂꯨꯏ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯅꯤ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗꯅꯣ ꯆꯤꯡꯈꯩ ꯂꯧꯕ ꯆꯠꯇꯣꯏꯁꯦ ꯃꯥ ꯂꯧꯕ ꯆꯠꯄꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯨꯅꯔꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯑꯝꯇ ꯈꯪꯗ꯭ꯔꯤꯕ ꯊꯕꯛ ꯇꯧꯔꯦ ꯇꯧꯐꯝ ꯈꯪꯗꯦ ꯑꯍꯤꯡ ꯇꯨꯝꯃꯤ ꯃꯥ ꯇꯧꯕ ꯇꯨꯝꯃꯨꯏ ꯑꯗꯨꯅ ꯃꯥꯒꯤ ꯇꯁꯦꯡꯕ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯑꯩ ꯈꯪꯉꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣ ꯄꯨꯋꯥꯡꯕ ꯆꯤꯡꯈꯩ ꯂꯧꯕ ꯆꯠꯀꯅꯤ ꯀꯅꯥ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯅꯪꯅ ꯑꯗꯥꯏ ꯋꯥꯈꯜ ꯁꯥꯒꯠꯂꯤꯗꯨꯕꯨ ꯃꯤ ꯃꯇꯣꯝꯇ ꯂꯥꯛꯇꯧ ꯂꯩꯔꯕꯅꯤ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯃꯥ ꯃꯇꯣꯝꯇ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯕꯅꯤ ꯑꯩꯁꯨ ꯊꯕꯛꯀ ꯆꯤꯟꯕꯒ ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯉꯥꯏꯔꯝꯃꯒꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯋꯥꯔꯤꯗꯨꯗ ꯄꯨꯋꯥꯡꯕ ꯃꯇꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯋꯥ ꯈꯪꯃꯟꯗꯦ ꯍꯥꯏꯕꯒꯨꯝ ꯆꯤꯡꯈꯩꯗꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯤ ꯃꯇꯣꯝꯗ ꯂꯥꯛꯆꯒꯦ ꯂꯧꯕ ꯂꯥꯛꯑꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯅꯤ ꯑꯩ ꯂꯧꯕ ꯂꯥꯛꯀꯦꯅ ꯍꯥꯏꯗꯧꯔꯤꯒꯦ ꯑꯗꯩ ꯊꯑꯣꯏꯅ ꯆꯠꯂꯦ ꯃꯥꯕꯨ ꯂꯧꯕ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯝꯇ ꯀꯧꯊꯣꯛꯎꯁꯦ ꯀꯥꯏꯅꯒ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪ ꯇꯁꯦꯡꯅ ꯉꯥꯎꯔꯦꯀꯣ ꯅꯪ ꯉꯥꯎꯔꯦ ꯍꯥꯏꯁꯦ ꯄꯨꯋꯥꯡꯕ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯧ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯑꯃ ꯑꯣꯏꯕꯅ ꯃꯥꯅ ꯈꯜꯂꯒ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯀꯌꯥꯗ ꯇꯥꯏꯌꯣꯟꯅꯔꯕ ꯑꯗꯣ ꯅꯪ ꯀꯩ ꯑꯔꯨꯕ ꯊꯕꯛ ꯂꯩꯒꯦ ꯍꯣꯔꯦꯟꯗꯨ ꯇꯁꯦꯡꯅ ꯃꯥꯏ ꯃꯅꯥꯛꯇꯝꯗ ꯆꯠꯁꯤꯗꯣ ꯑꯁ ꯑꯩ ꯉꯁꯤꯗꯤ ꯌꯥꯔꯨꯏ ꯇꯝꯉꯥꯟꯕꯁꯨ ꯂꯥꯛꯀꯅꯤ ꯔꯨꯝ ꯅꯨꯡ ꯑꯇꯩ ꯈꯔ ꯂꯣꯏꯁꯤꯟꯒꯦ ꯍꯌꯦꯡ ꯆꯠꯁꯤ ꯅꯣꯡ ꯅꯤꯅꯤ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕ ꯁꯨꯗ꯭ꯔꯤ ꯆꯠꯁꯦꯅ ꯍꯦꯛꯇ ꯃꯥꯡꯊꯩꯌꯦꯕ ꯇꯝꯉꯥꯟꯕꯅ ꯁꯤꯗ ꯂꯩꯔꯕꯅꯤꯅ ꯅꯪꯁꯨ ꯋꯥꯔꯤꯒꯗꯣ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯐꯪꯒꯗꯧꯅꯤ ꯑꯗꯣ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪꯅ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦꯅ ꯍꯧ ꯂꯥꯛꯏꯁꯦ ꯋꯥ ꯑꯗꯨꯗ ꯕꯤꯠ ꯇꯦꯛꯆꯩ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯗ ꯀꯩꯁꯨ ꯆꯪꯗꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ ꯄꯨꯋꯥꯡꯕ ꯇꯞꯅ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯅꯝꯊꯤꯔꯦ ꯑꯄꯨꯡꯕꯁꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯌꯥꯏ ꯅꯪꯅ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗꯦ ꯑꯩ ꯆꯠꯂꯦꯀꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯀꯥꯟꯅꯗꯦꯕ ꯃꯤꯒꯤ ꯋꯥꯈꯜ ꯌꯥꯝ ꯊꯨꯒꯥꯏꯌꯦꯕ ꯅꯪꯁꯦ ꯑꯩ ꯆꯠꯂꯦ ꯀꯩꯅ ꯐꯒꯗꯒꯦ ꯍꯥꯏꯗꯣ ꯑꯩ ꯏꯇꯣꯝꯇ ꯃꯨꯟꯅ ꯈꯜꯂꯒ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯑꯩ ꯖꯤꯝ ꯉꯥꯛꯇꯪ ꯌꯧꯁꯜꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯋꯥꯡꯕꯗꯨ ꯆꯠꯈꯤ ꯆꯤꯡꯈꯩꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯪꯂꯒ ꯇꯧꯐꯝ ꯈꯪꯗ ꯂꯩꯍꯧꯏ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯉꯥ ꯇꯤꯛꯄ ꯆꯠꯂꯨꯔꯦ ꯍꯜꯂꯛꯂꯒ ꯃꯅꯤꯡꯗ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯅꯤ
ꯃꯈꯨꯔꯥ ꯆꯥꯎꯕꯗꯨ ꯂꯥꯛꯇꯨꯅ ꯕꯦꯃꯥ ꯃꯦꯂꯩ ꯅꯅꯣꯝꯆꯥꯗꯣ ꯑꯔꯨꯝ ꯂꯩꯍꯧ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯆꯤꯟ ꯃꯌꯥꯗꯤ ꯁꯦꯡꯈ꯭ꯔꯕꯅꯤ ꯅꯪ ꯑꯃꯨꯛꯇ ꯃꯅꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯈꯥꯇꯣꯟ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯂꯩꯔꯨꯒꯦ ꯆꯥꯁꯨ ꯈꯔ ꯂꯣꯜꯂꯝ ꯍꯤꯗꯥꯛ ꯄꯤꯖꯅꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯗꯨ ꯆꯠꯈꯤ ꯃꯦꯂꯩ ꯁꯅꯥ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛ ꯄ꯭ꯔꯞ ꯃꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯦꯂꯩ ꯁꯅꯥ ꯃꯟꯗꯣꯝꯆꯥꯗꯨ ꯅꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯉꯤ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯐꯃꯨꯡ ꯐꯥꯅꯨꯡꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯑꯣꯀꯣꯟ ꯑꯃꯗꯒꯤ ꯇꯥꯔꯣꯏ ꯃꯦꯂꯩ ꯁꯅꯥ ꯅꯣꯛꯅꯤꯡꯕꯗꯨꯕꯨ ꯐꯥꯖꯤꯟ ꯇꯞꯅ ꯃꯟꯗꯣꯝꯆꯥ ꯑꯗꯨꯕꯨ ꯌꯦꯡ ꯏꯅꯝꯆꯥ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯉꯤ ꯈꯥꯇꯣꯟꯅ ꯍꯥꯏꯔꯝꯃꯒ ꯀꯩꯀꯩ ꯆꯥꯁꯜꯂꯨꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯍꯤꯌꯥꯏꯅꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯖꯤꯟꯗꯨꯅ ꯃꯈꯣꯜꯒꯗꯨ ꯄꯤꯛꯁꯤꯟ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯀꯩꯁꯨ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯉꯔꯥꯡꯁꯦ ꯅꯨꯡꯁꯥꯗ ꯂꯩꯔꯨꯔꯦ ꯑꯗꯒꯤ ꯁꯥꯔꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯗꯨꯁꯨ ꯑꯃꯨꯛ ꯏꯔꯨ ꯂꯨꯖꯔꯨꯔꯦ ꯑꯗꯨꯗꯒꯤ ꯇꯧꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦ ꯑꯗꯣ ꯍꯤꯗꯥꯛ ꯆꯥꯅꯕ ꯑꯩ ꯆꯥ ꯑꯝꯇ ꯂꯣꯟꯒꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯈꯥꯇꯣꯟꯁꯨ ꯍꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯏꯅꯝꯆꯥꯒꯤ ꯁꯝꯗ ꯍꯥꯠꯄꯤꯒꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯉꯥꯎꯕꯤ ꯌꯥꯝ ꯃꯥꯜꯂꯦꯕ ꯍꯤꯌꯥꯏꯅꯨ ꯉꯥꯡꯖ ꯁꯥꯏꯁꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯠ ꯂꯩꯊꯣꯛꯆꯩ ꯃꯇꯧꯗꯨꯗ ꯅꯣꯛꯆꯩ ꯃꯦꯂꯩ ꯁꯅꯥꯗꯨ ꯑꯗꯨꯒ ꯆꯥꯛꯁꯪꯗꯨꯗ ꯂꯥꯛꯂꯒ ꯆꯥꯗꯨ ꯑꯃꯨꯛ ꯂꯣꯜꯂꯤ ꯊꯕꯛ ꯑꯃ ꯇꯧꯕꯗꯗꯤ ꯊꯨꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯌꯨꯝꯅꯨꯡ ꯀꯣꯏꯕ ꯌꯥꯝꯅ ꯍꯩ ꯃꯃꯥ ꯃꯄꯥꯅ ꯅꯥꯎꯌꯣꯛ ꯅꯥꯀꯣꯟꯗꯦ ꯍꯥꯏꯔꯒꯁꯨ ꯆꯥꯎꯕꯗꯨꯁꯨ ꯍꯤꯗꯥꯛ ꯂꯩꯔꯒ ꯍꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤꯗꯨꯅ ꯈꯔ ꯍꯦꯟꯖꯤꯟꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯅꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯗꯣ ꯆꯔꯣꯏ ꯑꯅꯥꯕ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯅꯪꯅ ꯇꯧ ꯁꯥꯏꯗꯣ ꯏꯕꯦꯝꯃ ꯑꯔꯨꯝ ꯈꯔ ꯍꯧꯕꯗ ꯑꯗꯨꯝꯅ ꯀꯅꯥꯁꯨ ꯇꯧꯗꯦꯅꯦ ꯅꯨꯡꯁꯥ ꯁꯥꯏ ꯈꯪꯗꯕ ꯃꯈꯩ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯁꯣꯀꯥ ꯁꯥꯟꯅꯗꯅ ꯂꯩꯈꯤꯕꯒꯤꯅꯦꯕꯗꯣ ꯅꯪꯅꯦ ꯂꯥꯏꯅ ꯋꯥꯔꯛꯂꯤꯕꯅꯤ ꯑꯉꯥꯎꯕꯤ ꯌꯥꯝ ꯃꯥꯜꯂꯤꯅꯤ ꯏꯕꯦꯝꯃꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯅꯤꯃꯛꯅ ꯃꯥꯕꯨ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕꯤꯔꯦ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯌꯦꯡꯖꯅꯤꯡꯗꯨꯅ ꯅꯤꯄꯥ ꯃꯤꯡꯁꯦꯜ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯄꯗꯒꯤ ꯁꯛꯀꯁꯤ ꯌꯦꯡꯗ꯭ꯔꯤ ꯁꯝꯀ ꯑꯃꯠꯇ ꯍꯥꯠꯇ꯭ꯔꯤꯕꯅꯤ ꯑꯩꯁꯦ ꯆꯥꯎꯕ ꯃꯤꯡꯁꯦꯜ ꯑꯃ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯂꯧꯔꯒ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯉꯤ ꯃꯇꯣꯝꯇ ꯀꯤꯖꯕ ꯑꯃ ꯄꯣꯛꯆꯩ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯥꯡ ꯆꯥꯅ ꯃꯦꯂꯩꯁꯅ ꯆꯥ ꯂꯣꯜꯂꯒ ꯆꯥꯅꯕ ꯑꯃꯒ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯦꯃꯥ ꯈꯥꯇꯣꯟ ꯑꯁꯣꯏ ꯐꯥꯎꯕꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯪꯅ ꯇꯧꯔꯒꯅꯦ ꯅꯅꯣꯝꯆꯥꯁꯦ ꯍꯤꯗꯥꯛ ꯒꯨꯂꯤꯒꯗꯣ ꯈꯔ ꯈꯔ ꯄꯤꯖꯔꯝꯃꯨ ꯏꯆꯥꯅ ꯄꯣꯠ ꯌꯣꯟꯕ ꯆꯠꯄ ꯅꯪꯅꯅꯕ ꯑꯩ ꯂꯥꯛꯀꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯈꯔ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯨꯀꯣ ꯆꯝꯐꯨꯠ ꯑꯃꯁꯨ ꯌꯥꯎꯕꯤꯌꯨ ꯅꯅꯣꯝꯆꯥ ꯆꯥꯕ ꯌꯥꯅꯅꯕ ꯍꯣꯏ ꯈꯥꯇꯣꯟ ꯑꯩ ꯇꯧꯒꯦ ꯌꯥꯅꯤꯌꯦ ꯆꯥꯎꯕ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯈꯤ ꯍꯤꯌꯥꯏꯅꯨ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯊꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯂꯩ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯏꯅꯝꯆꯥ ꯆꯥꯁꯤ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯅꯕ ꯑꯩ ꯅꯪꯒꯤ ꯁꯝꯗꯣ ꯍꯥꯠꯄꯤꯒꯦ ꯎꯕꯗ ꯌꯥꯝ ꯐꯖꯗ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯦꯂꯩꯁꯅꯥ ꯃꯟꯗꯣꯝꯆꯥꯒꯤ ꯇꯨꯡꯂꯣꯝꯗ ꯆꯪꯁꯤꯟ ꯃꯁꯝꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯍꯥꯠꯄꯤꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯆꯥꯗꯨ ꯊꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯏ ꯅꯍꯥꯟꯈꯩ ꯃꯥꯅ ꯆꯩꯕ ꯊꯥꯡꯕ ꯀꯌꯥ ꯇꯧꯕꯗꯨ ꯃꯆꯥ ꯑꯁꯤꯅ ꯀꯩꯁꯨ ꯈꯦꯛ ꯈꯟꯗꯕꯁꯤꯗ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯧꯕ ꯄꯣꯛꯂꯕꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯦꯂꯩꯁꯅꯥ ꯃꯥꯅ ꯀꯩꯁꯨ ꯈꯦꯛ ꯈꯟꯗꯦ ꯃꯔꯝꯗꯤ ꯆꯥꯎꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯀꯅꯥ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯍꯤꯌꯥꯏꯅꯨ ꯇꯅꯤꯛ ꯇꯅꯤꯛ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯏꯆꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯑꯣꯏꯔꯝꯂꯦꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯊꯤ ꯇꯊꯤ ꯆꯩꯔꯤꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇ꯭ꯔꯕꯤ ꯃꯥꯕꯨ ꯑꯩꯅ ꯂꯨꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ ꯏꯆꯥꯁꯦ ꯀꯩꯁꯨ ꯂꯥꯟꯖꯗꯕꯅꯤ ꯃꯦꯂꯩꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯟꯗꯣꯝꯆꯥꯗꯨꯒꯤ ꯃꯁꯝꯗꯣ ꯍꯥꯠꯄꯤꯔꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯥꯁꯨ ꯏꯅꯝꯆꯥ ꯅꯣꯏꯅ ꯑꯩꯕꯨ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯁꯦꯟꯅꯕ ꯑꯩꯕꯨ ꯆꯩ ꯊꯥꯡꯕ ꯅꯆꯥ ꯑꯩꯅꯗꯤ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ
ꯅꯣꯏ ꯅꯥꯔꯛꯄ ꯌꯥꯗꯦ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯅ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯏꯅꯝꯆꯥ ꯅꯪ ꯈꯔ ꯊꯨꯅ ꯅꯥꯕ ꯐꯔꯣ ꯑꯅꯥꯕ ꯃꯆꯥ ꯃꯆꯥꯅ ꯑꯆꯧꯕ ꯑꯃ ꯑꯣꯏꯍꯟꯕꯅꯤ ꯅꯣꯏꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯃ ꯅꯥꯔꯒꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯍꯔꯥꯎꯕ ꯑꯣꯏꯗꯦ ꯏꯅꯝꯆꯥ ꯃꯥꯅ ꯑꯁꯨꯝꯅ ꯃꯪꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯨ ꯅꯨꯡꯁꯤꯅ ꯇꯞꯅ ꯃꯦꯂꯩꯌꯦ ꯕꯦꯝꯃꯧ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯆꯥ ꯅꯪꯕꯨ ꯏꯟꯗꯣꯝꯆꯥ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯑꯩꯅ ꯅꯪꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯕꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯅꯝꯆꯥ ꯅꯆꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯏꯟꯗꯣꯝꯆꯥꯅ ꯅꯨꯡꯁꯤꯗꯅ ꯉꯥꯡꯂꯤꯅꯤ ꯑꯩꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯏꯅꯝꯆꯥ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯆꯩꯕꯤꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯍꯤꯌꯥꯏꯅꯨ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯦ ꯃꯈꯣꯜꯗ ꯅꯤꯛꯂꯞ ꯇꯧꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯤꯕ ꯃꯤꯃꯥꯡꯗ ꯏꯆꯥ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯆꯠꯄ ꯉꯝꯂꯤꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃ ꯂꯥꯡꯗ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯛꯄ ꯉꯝꯂꯤꯕ ꯏꯆꯥꯅꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯀꯣꯏꯕꯦꯝꯃ ꯇꯨꯃꯤꯟꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨꯗꯤ ꯅꯣꯝꯃꯤ ꯍꯤꯌꯥꯏꯅꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯁꯦ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤ ꯃꯥꯜꯂꯤ ꯏꯁꯧꯁꯦ ꯍꯦꯛꯇ ꯂꯥꯡꯅꯤꯡꯕ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯀꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯁꯧ ꯂꯥꯡꯒꯅꯤ ꯏꯆꯥꯗ ꯅꯠꯇꯅ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯇꯥꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯆꯩ ꯍꯤꯌꯥꯏꯅꯨꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯗꯣꯝꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯤ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦꯀꯣ ꯏꯅꯝꯆꯥ ꯊꯕꯛꯀ ꯆꯠꯂꯔꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯔꯒꯦ ꯑꯗꯣ ꯏꯅꯝꯆꯥ ꯑꯩ ꯍꯣꯔꯦꯟ ꯇꯝꯉꯥꯟꯕ ꯎꯅꯕ ꯆꯠꯀꯅꯤ ꯃꯥꯗꯣ ꯉꯁꯤ ꯏꯝꯐꯥꯜꯗ ꯆꯠꯈ꯭ꯔꯅꯤꯌꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯆꯠꯂꯨ ꯆꯠꯂꯨ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯇꯧꯕꯅꯤ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯆꯤꯛꯏ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯠꯂꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯦꯂꯩꯁꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯈꯤ ꯃꯇꯝꯗꯨꯅ ꯆꯠꯈꯤꯕꯅ ꯇꯝꯉꯥꯟꯕꯗꯨ ꯆꯠꯅꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯕꯦꯒꯇꯨ ꯇꯧꯔꯒ ꯊꯥꯡꯒ ꯀꯔꯥꯡꯂꯣꯝꯗꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯦꯂꯩꯁꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯒꯦ ꯃꯃꯥꯒꯤꯗꯃꯛ ꯋꯥꯍꯩ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯦꯂꯩꯁꯅꯥꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯛꯂꯝꯗꯦ ꯄꯥꯎ ꯐꯥꯎꯅꯐꯝ ꯂꯩꯇꯕꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯀ ꯑꯣꯏꯔꯦ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯄꯥꯗꯨ ꯇꯝꯉꯥꯟꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯋꯥꯕꯅꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯡꯁꯤꯖꯕꯤ ꯃꯥꯕꯨ ꯎꯕ ꯐꯪꯗꯕꯒꯤ ꯅꯨꯡꯅꯥꯡꯕꯅꯤ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯄꯨꯡ ꯊꯥꯅꯗꯨꯅ ꯊꯦꯡꯅꯁꯤ ꯍꯥꯏꯕ ꯌꯨꯝꯗ ꯆꯪꯕꯁꯨ ꯍꯦꯛ ꯌꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯝꯉꯥꯟꯕ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯈ꯭ꯔꯖꯥꯠꯅꯣ ꯑꯩ ꯉꯁꯤ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯔꯝꯒꯗ꯭रा ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯄꯣꯠ ꯌꯣꯟꯕ ꯐꯥꯎꯕ ꯂꯥꯝꯗ꯭ꯔꯤꯁꯦ ꯉꯁꯥꯏꯗꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯂꯨꯝꯅ ꯂꯧꯗꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯇꯥꯛꯂꯤꯕ꯭ꯔꯥ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯀꯌꯥ ꯑꯃ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯇꯝꯉꯥꯟꯕ ꯒꯥꯔꯤ ꯀꯥꯈꯠꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯒꯥꯔꯤꯗꯨ ꯇꯣꯡꯂꯒ ꯎꯖꯅꯤꯡꯕ ꯃꯥꯏꯊꯣꯡ ꯎꯕ ꯐꯪꯗ ꯆꯠꯂꯦ ꯇꯨꯃꯤꯟ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁ꯭ꯋꯥꯏꯗ ꯊꯦꯡꯅꯔꯗꯤ ꯐꯅꯤꯗ ꯑꯩꯅ ꯑꯥꯗ ꯂꯩꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯒꯗꯧꯕꯁꯨ ꯅꯠꯇꯦ ꯐꯣꯟ ꯄꯥꯏꯕꯁꯨ ꯅꯠꯇꯕ ꯑꯃꯨꯛꯇꯪ ꯎꯔꯗꯤ ꯋꯥꯈꯜ ꯁꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯅꯤꯗ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯅꯤ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯦꯟꯗ꯭ꯔꯥꯔꯣꯝꯗꯒꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔꯂꯣꯝꯗ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯑꯣꯟꯈꯤꯕꯒ ꯃꯦꯂꯩꯁꯅꯥꯗꯨꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯏ ꯔꯤꯛꯁꯣ ꯑꯗꯨꯒ ꯊꯩꯅꯩ ꯃꯦꯂꯩꯁꯅꯥ ꯃꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯀꯀꯥ ꯈꯔ ꯀꯟꯅ ꯊꯧꯕꯤꯌꯨꯕ ꯃꯤ ꯆꯠꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯏ ꯔꯤꯛꯁꯣꯅꯤꯅꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯟꯅ ꯊꯧ ꯍꯥꯏꯔꯤꯅꯣꯅꯦ ꯀꯥꯔ ꯅꯠꯇꯦꯅꯦ ꯁꯦ ꯋꯥ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ
ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯆꯤꯟꯅ ꯆꯤꯟꯅ ꯌꯧꯔꯦ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯊꯪꯅꯕ ꯏꯅꯦꯗꯨꯗ ꯍꯥꯏ, ꯏꯅꯦ, ꯇꯝꯉꯥꯟꯕ ꯂꯥꯛꯑꯝꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ? ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ? ꯏꯁꯦ, ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯃꯦꯖꯤꯛ ꯇꯣꯡꯗꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯅꯦ. ꯅꯪꯕꯨ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯖꯔꯝꯕꯅꯤ. ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯃꯦꯂꯩꯁꯅꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯈꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯖꯗꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫